ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩ ꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯔꯛ ꯇꯔꯛ ꯃꯤꯔꯣꯟꯒ ꯂꯩꯖꯗꯕꯒ ꯍꯤꯡꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯟ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯂꯤ꯫ ꯄꯥꯟ ꯗꯨꯀꯥꯟꯗꯨꯒꯤ ꯃꯅꯨꯡꯗ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯊꯔꯒ ꯐꯝꯂꯤꯕꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯕꯨ ꯌꯦꯡꯖꯕꯅ ꯖꯣꯇꯤꯟꯒꯤ ꯃꯊꯧ ꯑꯣꯏꯔꯤ꯫ ꯇꯥꯃꯣꯅ ꯂꯧꯕ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯏꯇꯩꯃꯗꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤ꯫ ꯆꯍꯤꯗ ꯄꯥꯊꯣꯛꯎꯔꯕꯗꯤ ꯖꯣꯇꯤꯟꯅ ꯆꯍꯤ ꯈꯔ ꯁꯣꯏꯗꯅ ꯍꯟꯒꯅꯤ꯫ ꯃꯁꯛ ꯃꯇꯧꯅꯒ ꯐꯖꯔꯦ꯫ ꯃꯥꯒꯤ ꯄꯥꯟ ꯗꯨꯀꯥꯟꯒꯤ ꯃꯃꯥꯡꯗ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯒꯤ ꯍꯧꯔꯒ ꯑꯍꯟ ꯑꯣꯏꯔꯕ ꯐꯥꯎꯕ ꯄꯣꯠ ꯂꯩꯔꯝꯗꯅ ꯍꯟꯈꯤꯕ ꯀꯅꯥꯁꯨ ꯌꯥꯎꯈꯤꯗꯦ꯫ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯌꯣꯜꯂꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦꯗ꯫ ꯐꯖꯕ ꯁꯛꯇꯝ, ꯆꯨꯁꯤꯟꯅꯔꯕ ꯃꯆꯨ ꯀꯌꯥꯒꯤ ꯐꯤꯖꯣꯜ, ꯁꯛꯇꯝꯗꯨꯅꯅꯤ ꯏꯇꯩꯃꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯔꯤꯁꯦ꯫ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯂꯧꯕꯅꯤ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤꯅꯤ, ꯍꯩꯅꯖꯕꯤꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ꯫ ꯌꯦꯡꯕꯗꯗꯤ ꯃꯇꯝꯁꯤꯒꯤ ꯌꯛ ꯂꯥꯎꯕꯤ ꯅꯨꯄꯤꯁꯤꯡꯗꯒꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ, ꯍꯦꯟꯖꯤꯟꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ, ꯐꯤꯖꯦꯠꯇꯤ ꯀꯔꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯁꯛꯅꯒ ꯐꯖꯕꯅꯦ, ꯐꯤꯖꯦꯠꯇꯨꯅꯒ ꯃꯔꯣꯜ ꯑꯃ ꯃꯅꯥꯛꯇ ꯆꯪꯂꯛꯑꯣ ꯍꯥꯏꯕꯒꯨꯝ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯕꯒꯨꯝ ꯊꯣꯛꯂꯔꯦꯗꯣ꯫ ꯈꯪꯗꯦ, ꯑꯄꯥꯝꯕ ꯍꯥꯏꯕꯁꯦ ꯄꯥꯝꯕꯖꯥꯠꯅꯤꯀꯣ꯫ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯊꯣꯛꯄ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕꯤ ꯃꯥꯒꯤ ꯍꯩꯖꯤꯄꯣꯠꯇ ꯏꯇꯩꯃꯗꯨꯁꯨ ꯂꯥꯛꯄꯅꯤ꯫ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯕ꯭ꯂꯥꯎꯁ, ꯆꯥꯟꯅꯅ ꯐꯅꯦꯛ ꯐꯤ, ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯊꯔꯒ ꯂꯥꯛꯄꯗꯨꯗꯤ ꯋꯥ, ꯀꯔꯤ ꯈꯨꯐꯖꯅꯣ ꯂꯩꯇ꯭ꯔꯦ꯫ ꯖꯣꯇꯤꯟꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯍꯩꯖꯤꯕꯣꯠ ꯃꯐꯝꯗꯨꯗ ꯂꯩꯕꯅꯤ꯫ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯅꯕ ꯁꯥꯔꯒ ꯀꯩꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯆꯥꯕꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯟꯖꯥ ꯂꯧꯔꯒ ꯏꯇꯩꯃꯒꯤ ꯃꯅꯥꯛ ꯑꯗꯋꯥꯏ ꯑꯗꯨꯗ ꯇꯣꯏꯅ ꯇꯣꯏꯅ 5-6ꯔꯛ ꯁꯨꯔꯦ ꯆꯪꯂꯛꯄ꯫ ꯑꯃꯨꯛ ꯑꯃꯨꯛ ꯃꯤꯠ ꯆꯥꯟꯅꯕꯗꯗꯤ ꯀꯔꯤꯗꯤ ꯍꯥꯏꯔꯨꯔꯅꯤ, ꯊꯃꯣꯏꯗ ꯖꯤꯡ ꯂꯥꯎꯏ꯫ ꯃꯄꯥꯟꯗ ꯊꯕꯛ ꯂꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯂꯩꯔꯤ ꯖꯣꯇꯤꯟ꯫ ꯇꯟꯖꯥꯗꯨꯗ ꯏꯇꯩꯃꯁꯨ ꯊꯦꯡꯂꯕ꯭ꯔꯥ ꯈꯪꯗꯦ, ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯐꯪꯉꯦ ꯈꯜꯂꯗꯨꯅ ꯖꯣꯇꯤꯟꯅ, "ꯏꯇꯩꯃ, ꯍꯜꯂꯗꯣꯏꯔꯣ?" ꯅꯨꯄꯤꯗꯨꯅ, "ꯍꯜꯂꯒꯦ, ꯀꯨꯏꯅ ꯂꯩꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯅꯌꯥꯝꯕꯗꯨꯁꯨ ꯃꯊꯟꯇ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ." ꯖꯣꯇꯤꯟꯅ, "ꯐꯔꯦ ꯏꯇꯩꯃ, ꯑꯩ ꯒꯥꯔꯤ ꯃꯆꯥꯗꯣ ꯑꯝꯇ ꯂꯧꯊꯣꯛꯎꯈꯤꯒꯦ, ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯇꯧꯕ ꯂꯩꯕꯅꯤ, ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯦ ꯍꯥꯏꯔꯤꯕ." ꯖꯣꯇꯤꯟꯅ ꯍꯥꯏꯕꯗꯨꯗ ꯅꯨꯄꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯖꯣꯇꯤꯟ ꯒꯥꯔꯤ ꯂꯧꯕ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯖꯣꯇꯤꯟꯁꯨ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤ ꯒꯥꯔꯤꯗꯣ ꯊꯧꯗꯣꯛꯑꯒ ꯍꯦꯛꯇ ꯊꯣꯛꯂꯛꯏ꯫ ꯏꯇꯩꯃꯗꯨꯁꯨ ꯒꯥꯔꯤꯗꯣ ꯈꯥꯝꯃꯒ ꯒꯥꯔꯤ ꯃꯅꯤꯡꯗ ꯐꯠ ꯀꯥꯈꯠꯂꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯒꯥꯔꯤ ꯃꯅꯤꯡꯗꯨꯗ ꯇꯞꯅꯈꯩ ꯀꯦꯊꯔꯒ ꯐꯝꯂꯛꯄꯗꯨꯗꯗꯤ ꯑꯁ, ꯋꯥꯈꯜꯁꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯏꯇꯩꯃꯁꯦ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ꯫ ꯅꯨꯄꯤꯗꯨꯅ, "ꯖꯣꯇꯤꯟ, ꯅꯪꯕꯨ ꯊꯧꯔꯣ, ꯀꯩꯗꯧꯔꯒꯦ?" ꯉꯥꯏꯍꯥꯛ ꯕ꯭ꯂꯔ ꯆꯠꯇꯨꯅ ꯂꯩꯔꯨꯕꯗꯨꯗ ꯖꯣꯇꯤꯟꯗꯨꯁꯨ ꯊꯧꯗꯕ ꯃꯈꯩ ꯈꯥꯝꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯎꯡꯂꯨꯕꯅꯤ꯫ ꯖꯣꯇꯤꯟꯅ, "ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯇꯩꯃ, ꯊꯧꯔꯒꯦ" ꯍꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯧꯔꯛꯄꯅ ꯗꯨꯀꯥꯟ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯤꯗꯨꯅ, "ꯖꯣꯇꯤꯟ, ꯑꯩ ꯄꯥꯟ ꯗꯨꯀꯥꯟ ꯃꯃꯥꯡ ꯑꯗꯨꯗ ꯑꯗꯨꯝ ꯈꯥꯝꯃꯝꯃꯨꯀꯣ, ꯑꯩ ꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ." ꯖꯣꯇꯤꯟꯁꯨ, "ꯑꯩꯗꯤ ꯏꯇꯩꯃ ꯇꯣꯡꯕꯅꯔ ꯀꯩꯅꯣ ꯂꯝꯕꯤꯁꯦ ꯈꯪꯇꯦꯟ ꯇꯦꯟꯁꯤꯟꯕꯣꯏ ꯈꯜꯂꯨꯔꯦꯗꯅ" ꯍꯥꯏꯔꯒ ꯅꯣꯛꯂꯛꯏ꯫ "ꯐꯔꯦ ꯏꯇꯩꯃ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ, ꯏꯇꯩꯃꯁꯨ ꯂꯩꯕꯤꯍꯧꯔꯣ" ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯊꯧꯒꯦ ꯇꯧꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ, "ꯉꯥꯏꯈꯣꯅꯦ ꯖꯣꯇꯤꯟ ꯅꯪꯕꯣ, ꯀ꯭ꯋꯥ ꯃꯇꯞ ꯑꯝꯇ ꯇꯞꯄꯤꯈꯤꯒꯦ." "ꯁꯤꯗꯤ ꯄꯩꯁꯥꯒꯤ ꯅꯠꯇꯦꯀꯣ, ꯊꯤꯟꯕꯤꯔꯛꯄꯒꯤ ꯑꯩꯕꯨ ꯀꯩꯅꯣꯝꯃ ꯄꯤꯖꯍꯧꯗ꯭ꯔꯗꯤ ꯄꯥꯞ ꯄꯨꯕ ꯇꯥꯔꯦ ꯍꯥꯏꯗꯅ." "ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ, ꯅꯪ ꯑꯃꯨꯛ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯝꯒꯅꯤ." ꯖꯣꯇꯤꯟꯅ, "ꯁꯥꯎꯅꯤꯡꯗꯦꯗ ꯏꯇꯩꯃ, ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯗꯣꯏꯅꯣ, ꯀꯩ ꯍꯥꯏꯔꯛꯀꯦꯅ ꯁꯨꯝ ꯌꯦꯡꯕꯅꯤꯗ. ꯍꯣꯏ, ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯀ꯭ꯋꯥ ꯃꯇꯞꯇꯣ ꯏꯇꯩꯃ." ꯅꯨꯄꯤꯗꯨꯁꯨ ꯇꯞꯄ ꯂꯣꯏꯔꯒ, "ꯁꯦ ꯁꯤꯗ ꯂꯩꯔꯦ, ꯅꯇꯩꯃꯅ ꯇꯞꯄ ꯀ꯭ꯋꯥ ꯃꯇꯞ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦꯗꯅ"
ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯁꯨ ꯏꯔꯥꯡ ꯃꯤꯅꯣꯛ ꯑꯃꯒ ꯅꯣꯛꯂꯛꯏ ꯖꯣꯇꯤꯟꯅ꯫ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ ꯏꯇꯩꯃ, ꯄꯥꯟ ꯗꯨꯀꯥꯟꯒꯤ ꯏꯇꯩꯃ ꯍꯥꯏꯈ꯭ꯔꯗꯤ ꯈꯨꯟꯁꯤꯗꯤ ꯁꯦꯒꯥꯛ ꯀꯥꯏꯅ ꯐꯥꯎꯔꯤꯕꯅꯤꯗꯣ꯫ ꯅꯅꯥꯎꯁꯨ ꯏꯇꯩꯃꯒꯤ ꯄꯥꯟ ꯗꯨꯀꯥꯟꯁꯦ ꯅꯣꯡꯃ ꯌahꯧꯗ꯭ꯔꯕꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯀꯩꯅꯣꯝꯃ ꯏꯋꯥꯠ ꯋꯥꯠꯄꯒꯨꯝ ꯈꯟꯖꯔꯤꯅꯤꯗꯣ꯫ ꯏꯇꯩꯃ ꯅꯟꯗꯤꯅꯤꯗꯨꯁꯨ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯖꯣꯇꯤꯟ, ꯅꯪꯒꯤ ꯋꯥꯔꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯍꯦ꯫ ꯍꯣꯏ ꯏꯇꯩꯃ, ꯑꯗꯨꯗꯤ ꯐꯔꯦ, ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯖꯣꯇꯤꯟꯗꯨꯁꯨ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯅꯟꯗꯤꯅꯤꯁꯨ ꯏꯟꯈꯠꯂꯛꯄꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯍꯨꯜꯒꯤ ꯃꯔꯛꯇ ꯃꯄꯨꯔꯣꯏꯕꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯣꯛꯂꯒ ꯂꯩꯈꯤꯕꯅ ꯖꯣꯇꯤꯟꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯌꯥꯗꯨꯅ ꯈꯣꯏꯔꯦꯟꯗ ꯆꯩꯅ ꯊꯤꯜꯂꯨꯕꯗ ꯈꯣꯏꯍꯤ ꯆꯦꯟꯊꯔꯛꯄꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯨꯕ ꯇꯧꯔꯨꯗꯅ, ꯊꯃꯣꯏꯗ ꯑꯣꯝꯂꯒ, ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯂꯣꯠꯁꯤꯜꯂꯒ ꯃꯄꯨꯛꯅꯤꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯀꯥꯎꯊꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯩꯅꯣ? ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯣꯝꯗ ꯖꯣꯇꯤꯟꯁꯨ ꯌꯨꯝ ꯌꯧꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯩꯖꯤꯡꯄꯣꯠꯀꯤ ꯆꯥꯏꯔꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯏꯇꯩꯃ ꯅꯟꯗꯤꯅꯤ ꯍꯣꯏꯒꯤ ꯗꯨꯀꯥꯟ ꯃꯄꯥꯗ ꯑꯃꯨꯛ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯀꯧꯔꯛꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤ꯫ ꯐꯅ ꯌꯥꯝꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯇꯤ ꯀꯧꯔꯛꯏ꯫ ꯏꯇꯩꯃꯅ, ꯖꯣꯇꯤꯟ, ꯑꯝꯇ ꯂꯥꯎꯅꯦ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯖꯣꯇꯤꯟꯁꯨ, ꯀꯩ ꯍꯥꯏꯒꯦ ꯏꯇꯩꯃ? ꯅꯨꯄꯤꯗꯨꯅ, ꯃꯔꯛ ꯃꯔꯛꯇꯅꯦ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠꯆꯩ ꯂꯧꯕ ꯆꯠꯄꯗꯣ ꯐꯔꯛꯁꯦ ꯑꯃꯨꯛ ꯍꯦꯛꯇ ꯇꯥꯕ꯫ ꯑꯗꯣ ꯅꯪ ꯃꯔꯛ ꯃꯔꯛꯇ ꯈꯔ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕ꯫ ꯉꯁꯥꯏꯁꯨ ꯅꯣꯏ ꯏꯃꯥꯗꯕꯨꯗꯤ ꯑꯩꯅ ꯍꯥꯏꯔꯝꯕꯅꯤ, ꯅꯣꯏ ꯇꯥꯃꯣꯁꯨꯅꯦ ꯃꯁꯥꯁꯦ ꯀꯩꯝꯇ ꯇꯧꯗ꯭ꯔꯗꯤ ꯐꯒꯗꯕꯅꯤ, ꯑꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦꯗꯣ꯫ ꯖꯣꯇꯤꯟꯁꯨ, ꯑꯗꯣ ꯏꯇꯩꯃ, ꯑꯩ ꯌꯥꯕꯨꯗꯤ ꯌꯥꯏ, ꯑꯗꯣ ꯐꯔꯛ ꯇꯥꯕ ꯌꯥꯎꯔꯛꯀꯗꯕ ꯁꯨꯝ ꯃꯥꯟꯕ꯫ ꯑꯗꯣ ꯌꯦꯡꯗꯤ ꯌꯦꯡꯁꯤ, ꯃꯒꯨꯟ ꯂꯩꯅꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ, ꯌꯦꯡꯕ ꯌꯥꯔꯣꯏꯀꯣ, ꯑꯩ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ, ꯅꯪ ꯑꯃꯨꯛ ꯏꯀꯥ ꯇꯧ ꯂꯩꯔꯅꯨ꯫ ꯃꯤꯇꯣꯞ ꯊꯝꯒꯗꯕꯗꯨꯁꯨ ꯀꯤꯖꯕ, ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯑꯗꯨꯅꯤꯒ ꯑꯗꯥꯅꯤꯒ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯁꯦ, ꯀꯅꯥ ꯅꯠꯇꯦ ꯈꯟꯗꯅ ꯅꯇꯩꯃꯅ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯩꯈꯣꯏꯅꯅꯦ ꯁꯨꯝ ꯃꯤꯇꯣꯞꯇ ꯍꯥꯏꯕꯗꯣ ꯇꯟꯕ꯫ ꯑꯗꯣ ꯖꯣꯇꯤꯟ, ꯍꯌꯦꯡꯗꯣ ꯅꯪ ꯆꯤꯜꯂꯁꯨ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯦꯕ, ꯄꯣꯠꯇꯨꯁꯨ ꯐꯅꯌꯥꯝꯃꯤ ꯂꯩꯗꯣꯔꯤꯁꯤ꯫ ꯍꯣꯏ ꯏꯇꯩꯃ, ꯍꯥꯏꯔꯒ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤ꯫ ꯋꯥꯈꯜꯗ, ꯏꯇꯩꯃꯒꯤ ꯋꯥꯇꯥꯁꯦ ꯑꯩꯁꯤ ꯃꯤꯇꯣꯞ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯕ ꯃꯥꯜꯂꯦꯕ ꯃꯥꯒꯤꯁꯦ꯫ ꯏꯇꯩꯃꯁꯨ ꯑꯩꯅ ꯍꯣꯏ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅꯒ ꯂꯩꯍꯧꯔꯤꯗꯣ꯫ ꯁꯣꯝꯗꯅ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯃꯤꯁꯤꯗꯤ ꯃꯥꯅ ꯈꯪꯖꯕ ꯅꯠꯇꯦꯕ꯫ ꯖꯣꯇꯤꯟꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯇꯩꯃꯅ ꯂꯨꯖ ꯑꯣꯏꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯒ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯇꯞꯍꯧꯕꯗꯣ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯖꯣꯇꯤꯟꯁꯨ ꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ? ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯑꯇꯩꯁꯨ ꯇꯧꯔꯨꯔꯦ, ꯆꯥꯛꯁꯦ ꯑꯃꯨꯛ ꯇꯣꯛꯂꯒ ꯑꯃꯨꯛ ꯀꯥꯏ ꯇꯥꯅ ꯆꯠꯇꯧꯔꯤꯕꯅꯣ? ꯄꯨꯡ ꯐꯅꯌꯥꯝ ꯊꯦꯡꯂꯕꯅꯤꯀꯣ ꯍꯧꯖꯤꯛꯁꯦ꯫ ꯖꯣꯇꯤꯟ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥꯟꯅꯕ ꯈꯣꯏꯒ ꯄꯨꯜꯂꯨꯕꯅꯤꯕ ꯏꯃꯥ꯫ ꯅꯪꯅꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯊꯦꯡꯅ ꯀꯣꯏꯆꯠ ꯆꯠꯀꯅꯨ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯗꯦꯕ꯫ ꯅꯨꯃꯤꯠ ꯇꯥꯔꯕꯗꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯅꯕ ꯍꯣꯠꯅꯧꯅꯦ ꯅꯪꯕꯣ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯇꯧꯔꯛꯑꯅꯤ, ꯃꯥꯒꯤ ꯕꯥꯁꯟꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦꯕ꯫ ꯏꯃꯥꯁꯦ ꯕꯥꯁꯟ ꯃꯟꯇ꯭ꯔꯤ ꯑꯣꯏꯍꯟꯒꯗꯕ ꯖꯥꯠꯅꯤꯗ꯫ ꯍꯥꯏꯔꯒ ꯀꯥꯗ ꯖꯣꯇꯤꯟꯗꯣ ꯉꯥꯡꯗꯨꯅ ꯆꯪꯈꯤ꯫ ꯃꯃꯥꯅ, ꯅꯪ ꯍꯌꯦꯡꯗꯣ ꯇꯣꯇꯤ ꯍꯨꯠꯄꯒꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯄꯅꯤ, ꯑꯗꯨꯒ ꯅꯇꯩꯃ ꯅꯟꯗꯤꯅꯤꯒꯤ ꯊꯕꯛ ꯆꯠꯃꯤꯟꯅꯁꯦꯁꯨ ꯍꯥꯏꯔꯝꯕꯅꯤꯀꯣ ꯅꯪ꯫ ꯍꯣꯏ ꯏꯃꯥ, ꯐꯅꯕ ꯂꯣꯏꯅ ꯇꯧꯔꯒꯦ ꯑꯩꯅ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯋꯥ ꯑꯃ ꯐꯖꯅ ꯉꯥꯡꯅꯕ ꯑꯃꯠꯇ ꯌꯥꯗꯕꯅꯦꯕ꯫ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯁꯨ ꯉꯥꯡꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯖꯣꯇꯤꯟꯁꯨ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯍꯌꯦꯡ ꯑꯣꯏꯍꯟꯅꯤꯡꯕꯅ ꯑꯍꯤꯡꯗꯣ ꯇꯨꯝꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ꯫ ꯃꯤꯠ ꯎꯏꯁꯤꯟꯕ ꯌꯥꯗꯅ
ꯃꯇꯩꯃꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯐꯖꯔꯕ ꯁꯛꯇꯝꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ꯫ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯨꯁꯨ ꯌꯧꯔꯛꯂꯦ꯫ ꯇꯣꯇꯤ ꯍꯨꯠꯄꯒꯤ ꯃꯔꯥꯡ ꯇꯧꯔꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯍꯨꯠꯂꯁꯦ, ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯑꯣꯏꯅ ꯉꯁꯤꯅ ꯍꯨꯠꯂꯁꯦ ꯍꯥꯏꯅꯔꯒ ꯆꯠꯈꯤꯕꯗꯣ ꯖꯣꯇꯤꯟꯁꯨ ꯇꯥꯍꯧꯋꯤ꯫ ꯑꯣ, ꯏꯇꯩꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯍꯥꯟꯅ ꯍꯨꯠꯀꯦ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏꯒꯤꯁꯦ꯫ ꯑꯗꯣ ꯀꯅꯥꯝꯇꯁꯨ ꯂꯩꯔꯝꯃꯣꯏꯅꯦ꯫ ꯐꯔꯦ, ꯑꯩ ꯃꯇꯦꯡ ꯄꯥꯡꯂꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯇꯩꯃꯈꯣꯏꯗ ꯂꯥꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯤ ꯂꯩꯇꯕꯒꯤ ꯇꯧꯐꯝ ꯈꯪꯗ ꯂꯩꯕꯗꯨ ꯎꯔꯦ꯫ ꯖꯣꯇꯤꯟ ꯆꯪꯂꯛꯄꯗꯨ ꯍꯦꯛ ꯎꯕꯒ, "ꯖꯣꯇꯤꯟ, ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ꯫ ꯇꯣꯇꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯟꯕꯗ ꯑꯩ ꯋꯥꯈꯜꯁꯦ ꯃꯝꯂꯕꯅꯤ꯫ ꯅꯣꯏ ꯇꯥꯃꯣꯁꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄꯁꯦ ꯐꯖꯅ ꯉꯝꯗꯕꯅꯤꯅ ꯃꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯉꯝꯗ꯭ꯔꯕ." ꯖꯣꯇꯤꯟꯁꯨ, "ꯑꯩꯁꯨ ꯏꯇꯩꯃ ꯃꯊꯥ ꯁꯥꯔꯝꯃꯅꯤ ꯈꯟꯗꯅ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯇꯧꯔꯒꯦ ꯏꯇꯩꯃ꯫ ꯁꯤ ꯂꯣꯏꯕꯒ ꯏꯇꯩꯃꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯁꯤ." "ꯍꯣꯏꯅꯦ ꯖꯣꯇꯤꯟ, ꯅꯪꯕꯨ ꯊꯕꯛꯀ ꯂꯩꯍꯧꯕ꯭ꯔꯣ?" "ꯂꯩꯍꯧꯗꯦꯗ ꯏꯇꯩꯃ, ꯀꯩꯗꯧꯔꯒꯦ?" "ꯅꯪ ꯇꯣꯇꯤꯒꯤꯁꯦ ꯇꯧꯕꯗ ꯑꯃꯨꯛ ꯋꯥꯒꯗ꯭ꯔꯥ ꯈꯟꯕ, ꯊꯕꯛ ꯑꯃꯃꯨꯛ ꯇꯧꯁꯟꯕꯁꯤꯗ." "ꯏꯇꯩꯃ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯗꯨꯝ ꯆꯠꯁꯤ ꯌꯥꯅꯤ꯫ ꯏꯇꯩꯃ ꯇꯣꯇꯤꯒꯤꯁꯤꯁꯨ ꯇꯧꯍꯧꯗ ꯌꯥꯗꯕꯅꯤꯗꯣ, ꯁꯤꯁꯤꯅ ꯊꯛꯅꯅꯕ ꯏꯁꯤꯡ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ." "ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ, ꯑꯗꯨꯕꯨꯗꯤ." ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯊꯋꯥꯏ ꯇꯥꯅ ꯃꯇꯩꯃꯅ ꯅꯣꯛꯂꯤꯕꯗꯣ ꯖꯣꯇꯤꯟꯁꯨ ꯂꯣꯟꯅ ꯌꯦꯡꯉꯤ꯫ ꯇꯣꯇꯤ ꯍꯨꯠꯄ ꯂꯣꯏꯔꯒ ꯃꯇꯩꯃꯈꯣꯏꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯃꯥꯡꯒꯣꯜꯗ ꯃꯄꯨꯔꯣꯏꯕꯗꯣ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝ ꯍꯤꯞꯄꯒ ꯐꯝꯕꯒ ꯈꯛꯇꯅꯤ ꯇꯧꯔꯒ ꯂꯩꯔꯤꯕꯁꯦ, ꯈꯔ ꯑꯗꯨꯝ ꯁꯣꯜꯂꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯖꯣꯇꯤꯟ ꯎꯕꯗ, "ꯖꯣꯇꯤꯟ, ꯅꯪ ꯂꯥꯛꯏꯕ? ꯐꯔꯦ, ꯅꯪ ꯂꯥꯛꯑꯗꯤ ꯅꯇꯩꯃꯁꯨꯅꯦ ꯃꯊꯟꯇ." ꯅꯨꯄꯤꯗꯨꯅ, "ꯖꯣꯇꯤꯟ, ꯅꯪ ꯃꯥꯡꯒꯣꯜꯗ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯣ, ꯑꯩ ꯂꯣꯏꯁꯤꯜꯂꯨꯒꯦꯀꯣ, ꯅꯪ ꯇꯥꯃꯣꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ." "ꯇꯥꯃꯣ ꯁ꯭ꯌꯥꯝꯅ ꯇꯞꯅ." "ꯖꯣꯇꯤꯟ, ꯅꯪꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯍꯧꯖꯤꯛꯁꯤꯕꯣ?" "ꯇꯥꯃꯣ, ꯑꯩ ꯍꯟꯗꯛ ꯀꯣꯂꯦꯖ ꯂꯣꯏꯁꯤꯟꯕꯅꯤ." ꯁ꯭ꯌꯥꯝꯅ, "ꯐꯩ, ꯀꯔꯤꯅꯣ ꯌꯦꯡꯍꯧꯅꯕ ꯇꯧꯍꯧꯔꯣꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯐꯪꯕꯁꯤꯁꯨ ꯌꯥꯝꯅ ꯋꯥꯔꯕꯅꯤꯗꯣ." "ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ, ꯑꯩ ꯋꯥꯁꯔꯨꯝꯗ ꯑꯝꯇ ꯆꯪꯂꯨꯒꯦꯀꯣ." ꯍꯥꯏꯔꯒ ꯍꯧꯒꯠꯂꯒ ꯆꯠꯈꯤ꯫ ꯖꯣꯇꯤꯟ ꯄꯨꯡ ꯌꯦꯡꯂꯒ ꯏꯇꯩꯃꯁꯨ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂ ꯀꯨꯏꯃꯟꯈ꯭ꯔꯦ ꯈꯜꯂꯗꯨꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯧꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯃꯟꯗꯕꯗꯨꯗꯗꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯥꯏꯐꯦꯠ ꯀꯔꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄꯅꯤ꯫ ꯏꯇꯩꯃꯗꯣ ꯀꯩꯝꯇ ꯂꯣꯏꯁꯤꯜꯂꯝꯗꯦ꯫ ꯐꯤꯗꯣꯜ ꯆꯤꯡꯈꯠꯂꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯀꯟꯅ ꯇꯩꯔꯒ ꯂꯩꯔꯝꯃꯤ꯫ ꯖꯣꯇꯤꯟꯅ "ꯏꯇꯩꯃ" ꯍꯥꯏꯗꯨꯅ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯃꯥꯗꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ "ꯍꯩꯃꯥ" ꯍꯥꯏꯔꯒ ꯃꯆꯤꯟ ꯊꯤꯗꯨꯅ ꯆꯩꯔꯛꯂꯝꯃꯤ꯫ "ꯑꯁ" ꯍꯥꯏꯗꯨꯅ ꯐꯤꯗꯨ ꯇꯥꯞ ꯂꯥꯎꯅ ꯂꯧꯔꯒ ꯄꯥꯏꯈꯠꯂꯒ ꯃꯁꯥꯗ ꯀꯨꯞꯁꯤꯜꯂꯤ꯫ ꯑꯗꯨꯒ, ꯂꯣꯏꯗꯧꯔꯦ, ꯅꯪ ꯆꯪꯂꯛꯄꯒꯅꯦ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ. ꯐꯔꯦ, ꯅꯪ ꯃꯄꯥꯟꯗ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ." ꯍꯥꯏꯔꯒ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯖꯣꯇꯤꯟꯁꯨ, "ꯑꯁ ꯂꯣꯏꯔꯦꯍꯦ, ꯆꯤꯟ ꯐꯥꯎꯗꯤ" ꯍꯥꯏꯔꯒ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯗ, "ꯍꯩ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ, ꯃꯄꯥꯟꯗ ꯂꯩꯔꯝꯃꯣ ꯍꯥꯏꯔꯦꯗꯅ, ꯂꯣꯏꯗꯧꯔꯕꯅꯤꯀꯣ." ꯍꯣꯏ ꯍꯥꯏꯔꯒ ꯖꯣꯇꯤꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯔꯤꯁꯨ ꯈꯟꯗꯕꯒꯨꯝ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯐꯝꯅ ꯋꯥꯈꯜꯗ, ꯏꯇꯩꯃꯅ ꯇꯧꯍꯧꯔꯤꯕ ꯐꯤꯕꯝꯗꯣ ꯃꯤꯠꯃꯥꯡꯁꯤꯗ ꯃꯊꯪ ꯍꯦꯛ ꯎꯔꯛꯏꯗ. ꯏꯇꯩꯃꯁꯤ ꯍꯥꯏꯐꯦꯠꯇꯤ ꯐꯖꯕꯖꯥꯠꯅꯤ. ꯃꯁꯛꯅꯒ ꯐꯖꯕꯅꯦ, ꯀꯨꯆꯨꯅꯒ ꯉꯧꯕꯅꯦ. ꯇꯁꯦꯡꯅ ꯂꯩꯁꯥꯕꯤ ꯂꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯕ ꯃꯧꯅ ꯍꯦꯟꯅ ꯐꯔꯦꯗ. ꯂꯩꯁꯥꯕꯤꯅꯦꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯥꯇꯩ ꯑꯝꯇ ꯆꯥꯗꯕ꯭ꯔꯥ ꯀꯩꯅꯣ. ꯌꯨꯝ ꯄꯨꯕꯁꯨ ꯃꯧꯅ ꯊꯤꯅ ꯍꯦꯜꯂꯦꯕ ꯍꯩꯕꯁꯦ. ꯌꯨꯝꯕꯥꯜꯂꯣꯟ ꯂꯣꯏꯅ ꯈꯪꯉꯒ ꯂꯣꯏꯔꯕꯅꯤꯅ ꯁꯤꯅ ꯐꯔꯅꯤ. ꯏꯇꯩꯃꯁꯤꯅꯕ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ. ꯑꯁꯣꯝꯅ ꯋꯥꯈꯜ ꯈꯟꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤꯉꯩ ꯃꯄꯨꯔꯣꯏꯕ ꯁ꯭ꯌꯥꯝꯁꯨ ꯆꯩꯁꯨꯗꯨꯃꯒ ꯇꯧꯔꯒ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯥꯅ ꯊꯣꯛꯂꯛꯄ ꯐꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯂꯣꯏꯔꯝꯗꯕꯗꯨꯗ ꯁ꯭ꯌꯥꯝꯅ
ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯇꯥꯔꯤꯕ꯭ꯔꯅꯦꯍꯦ? ꯑꯉꯥꯡꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ, ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤꯅꯦ ꯅꯪꯕꯣ꯫ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯃꯅꯨꯡꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯂꯩꯒꯗꯕ ꯂꯤꯁꯁꯤꯡꯗꯣ ꯏꯔꯒ ꯂꯩꯔꯤꯕ, ꯑꯗꯨꯗꯨꯒꯤꯅꯤ, ꯂꯣꯏꯗꯧꯔꯦ ꯍꯥꯏꯔꯒ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯖꯣꯇꯤꯟꯗꯤ ꯃꯇꯩꯃꯅ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯍꯧꯔꯤ ꯍꯥꯏꯕꯗꯣ ꯈꯪꯕꯅ ꯈꯨꯝꯂꯛꯏꯕꯗꯨ ꯇꯥꯏꯑꯣꯟꯅꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯅꯨꯄꯤꯗꯨꯅ ꯖꯣꯇꯤꯟ ꯂꯥꯛꯑꯣꯁꯦ, ꯒꯦꯔꯦꯖꯇꯒꯤ ꯒꯥꯔꯤꯁꯦ ꯊꯧꯗꯣꯔꯛꯑꯣ꯫ ꯒꯥꯔꯤꯁꯤꯁꯨꯅꯦ ꯊꯧꯃꯟꯗꯗꯅ ꯀꯣꯠꯂꯤꯡꯒ ꯂꯣꯏ ꯀꯥꯔꯝꯃꯅꯤ ꯇꯧꯔꯤꯁꯦ꯫ ꯅꯣꯏ ꯇꯥꯃꯣꯅꯅꯦ, ꯃꯥꯅ ꯈꯔ ꯀꯜꯂꯤꯉꯩꯗꯤ ꯊꯧꯖꯔꯝꯕꯅꯤ, ꯒꯥꯔꯤꯅꯒ ꯃꯔꯣꯜ ꯑꯃ ꯐꯕꯅꯦ, ꯒꯥꯔꯤ ꯍꯥꯏꯕꯗꯨꯗ ꯃꯉꯥꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯊꯧꯗꯣꯔꯛꯑꯣ꯫ ꯁ꯭ꯌꯥꯝꯅ ꯖꯣꯇꯤꯟ, ꯒꯥꯔꯤꯗꯣ ꯌꯦꯡꯂ ꯊꯧꯀꯣ꯫ ꯑꯧ ꯇꯥꯃꯣ ꯍꯥꯏꯔꯒ ꯒꯦꯔꯦꯖꯇ ꯈꯥꯝꯂꯤꯕ 800ꯇꯣ ꯊꯧꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯇꯩꯃ ꯀꯥꯈꯠꯂꯛꯑꯣ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯅꯟꯗꯤꯅꯤꯅ ꯑꯩ ꯃꯅꯤꯡꯁꯤꯗ ꯑꯗꯨꯝ ꯇꯣꯡꯂꯛꯑꯒꯦꯀꯣ ꯍꯥꯏꯔꯒ ꯃꯅꯤꯡꯗ ꯅꯨꯄꯤꯗꯣ ꯀꯥꯈꯠꯈꯤ꯫ ꯖꯣꯇꯤꯟꯅ ꯑꯁ! ꯖꯣꯇꯤꯟꯅ ꯃꯆꯤꯟꯗ ꯁꯣꯟꯈꯤꯕ ꯋꯥꯍꯩ ꯑꯗꯨ ꯑꯥꯔꯊ ꯈꯪꯕꯒꯨꯝ ꯅꯟꯗꯤꯅꯤꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯅꯟꯗꯤꯅꯤꯅ ꯖꯣꯇꯤꯟ ꯊꯧꯔꯣꯁꯦ, ꯅꯣꯏ ꯇꯥꯃꯣꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯦ, ꯑꯃꯨꯛ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯆꯩꯔꯛꯂꯅꯤ, ꯊꯧꯔꯣ꯫ ꯅꯟꯗꯤꯅꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯐꯝꯕ ꯇꯥꯔꯒꯗꯤ ꯇꯥꯃꯣ ꯁ꯭ꯌꯥꯝꯅ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯗꯅꯤ ꯃꯥꯅ ꯃꯅꯤꯡꯗ ꯐꯝꯂꯤꯕꯗꯣ꯫ ꯑꯁꯝꯅ ꯃꯥꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯌꯧꯕꯒ ꯖꯣꯇꯤꯟꯗ ꯑꯃꯨꯛꯀ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯖꯣꯇꯤꯟ, ꯗꯨꯀꯥꯟ ꯃꯄꯥꯗ ꯑꯃꯨꯛꯇ ꯈꯥꯝꯈꯣ, ꯑꯩ ꯈꯥꯎ ꯑꯃꯨꯛꯇ ꯂꯧꯊꯣꯔꯛꯈꯤꯒꯦꯀꯣ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯈꯥꯝꯍꯟꯗꯨꯅ ꯀꯨꯝꯊꯈꯤ꯫ ꯅꯍꯥꯟꯈꯩ ꯄꯥꯟ ꯗꯨꯀꯥꯟꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯕꯅꯤꯅ ꯉꯁꯤꯈꯛ ꯊꯣꯛꯂꯛꯄꯁꯤꯗꯗꯤ ꯏꯇꯩꯃꯁꯦ ꯌꯥꯝ ꯐꯖꯅ ꯀꯦꯔꯒ ꯊꯣꯛꯂꯛꯄꯅꯤ꯫ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩ ꯃꯄꯨꯔꯣꯏꯕꯅ ꯈꯨꯗꯣꯡ ꯊꯤꯅ ꯂꯩꯈ꯭ꯔꯕꯁꯨ, ꯊꯕꯛ ꯏꯪꯈꯥꯡ ꯐꯅ ꯍꯣꯠꯅꯖꯔꯕꯁꯨ, ꯆꯍꯤ ꯅꯧꯔꯤꯕ ꯑꯣꯏꯕꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯃꯇꯧꯅ ꯍꯦꯜꯂꯤꯕ ꯀꯌꯥꯗꯤ ꯐꯖꯔꯦ ꯏꯇꯩꯃꯗꯣ꯫ ꯏꯔꯥꯡ ꯄꯨꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯃꯨꯛꯇ ꯈꯜꯂꯨꯗꯕ ꯋꯥꯈꯜꯁꯤꯡꯁꯦ ꯉꯁꯤꯗꯤ ꯏꯇꯩꯃ ꯅꯟꯗꯤꯅꯤ ꯊꯦꯡꯅꯔꯨꯕꯗꯒꯤ ꯋꯥꯈꯜ, ꯄꯨꯛꯅꯤꯡ, ꯍꯛꯆꯥꯡ ꯃꯉꯣꯟꯗ ꯄꯨꯂꯞ ꯂꯨꯞꯈ꯭ꯔꯦ꯫ ꯏꯇꯩꯃꯗꯨ ꯗꯨꯀꯥꯟꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯃꯥꯡꯒꯤ ꯁꯤꯠꯇꯨꯗ ꯑꯣꯏꯅ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ ꯍꯟꯗꯛꯇꯤ꯫ ꯏꯅꯥꯛꯇ ꯅꯛꯅ ꯐꯝꯂꯛꯄꯗꯨꯗꯗꯤ ꯏꯁꯥꯁꯦ ꯏꯂꯦꯛꯇ꯭ꯔꯤꯛ ꯆꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯦꯗꯣ꯫ ꯏꯇꯩꯃꯒꯤ ꯄꯔꯐ꯭ꯌꯨꯝ ꯃꯅꯝꯗꯨꯅ ꯊꯃꯣꯏꯁꯦ ꯊꯨꯝꯅ ꯍꯦꯛꯇ ꯄꯥꯜꯂꯦ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯉꯁꯤꯗꯤ ꯑꯩꯕꯨ ꯉꯥꯎꯍꯜꯂꯒꯦ ꯈꯟꯅ ꯇꯧꯕꯁꯨ ꯃꯥꯜꯂꯦ꯫ ꯈꯟꯅ ꯑꯩ ꯕꯖꯥꯔ ꯇꯝꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯦ꯫